ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯊꯥꯖꯒꯤ ꯂꯃꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯂꯤꯕꯅ ꯔꯣꯁꯟ ꯇꯈꯦꯜꯂꯝꯕꯝ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯊꯥꯖꯒꯤ ꯂꯃꯟ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯁꯤꯊꯦꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯈꯛ ꯇꯥꯕ ꯅꯠꯇꯅ ꯊꯣꯏꯅ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯃꯁꯤꯡ ꯌꯥꯝꯅ ꯇꯥꯖꯗꯕ ꯂꯝꯗꯝꯅꯤ꯫ ꯅꯣꯡꯃ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯔꯥꯡ ꯑꯃꯈꯛ ꯊꯣꯛꯂꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯈꯨꯟꯒꯤ ꯑꯣꯏꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯅꯨꯄꯥ ꯅꯨꯄꯤ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯄꯥꯛ ꯑꯗꯨ ꯇꯝꯅ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯅ ꯃꯌꯥꯝ ꯑꯗꯨꯅ ꯀꯨꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯏ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ ꯉꯥꯡꯅꯕꯁꯨ ꯌꯥꯎꯅꯔꯛꯏ꯫ ꯃꯁꯤꯕꯨ ꯀꯅꯥꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯃꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯇꯞꯅ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯣ ꯆꯤꯞꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡ ꯅꯤꯡꯍꯟꯕꯒꯤ ꯃꯑꯣꯡꯗ ꯊꯝꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯝꯁꯤꯡ ꯑꯗꯨꯅ ꯃꯃꯥꯏꯗꯣ ꯈꯔ ꯈꯨꯝꯖꯤꯟꯈꯤꯗꯨꯅ ꯆꯨꯖꯥꯏꯅꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯐꯖꯅ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯑꯗꯨꯁꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡꯇꯅ ꯄꯨꯝꯇꯩ ꯑꯗꯨꯒ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯔ ꯈꯔ ꯁꯦꯒꯥꯏꯔꯝꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯁꯨ ꯃꯈꯨ ꯃꯄꯥ ꯐꯥꯎꯕ ꯇꯥꯈꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯑꯉꯧꯕ ꯃꯆꯨꯅꯤ꯫ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯒꯤ ꯁꯔꯨꯛ ꯃꯄꯥꯗꯨꯁꯨ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦ ꯍꯥꯏꯕꯃꯛ ꯌꯥꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯗꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯤꯟꯕꯥꯟ ꯃꯌꯥ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯃꯈꯩ ꯂꯩꯔꯤ꯫ ꯃꯁꯥꯗꯨꯁꯨ ꯆꯩꯐꯝ ꯃꯃꯤꯒꯤ ꯃꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛꯁꯨ ꯑꯌꯥꯝꯕꯅ ꯎꯟꯁꯥ ꯃꯆꯦꯠ ꯃꯆꯦꯠ ꯇꯠꯇꯨꯅ ꯁꯣꯛꯂꯝꯈꯤ꯫ ꯃꯗꯨꯗ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯅ ꯎꯔꯤꯕꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯨꯝꯂꯝꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯈꯨꯠꯁꯣꯛꯇꯤꯅ ꯁꯣꯛꯄꯒꯤ ꯇꯥꯛꯐꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯗꯣ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯅꯩ꯫ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯄꯥꯈꯠꯅꯅ ꯌꯦꯡꯗꯨꯅ ꯋꯥ ꯂꯥꯡ ꯀꯌꯥ ꯑꯃꯁꯨ ꯉꯥꯡꯅꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯅꯔꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯍꯟ ꯃꯌꯥꯏ ꯆꯜꯂꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯐꯖꯅ ꯈꯪꯕ ꯎꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯣ ꯈꯪꯅꯕꯒꯤꯅꯦ ꯍꯥꯏꯗꯨꯅ ꯆꯨꯌꯥꯏꯅꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯣ ꯃꯈꯨꯠꯇꯨꯅ ꯈꯔ ꯄꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯛ ꯈꯪꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯍꯟ ꯃꯌꯥꯏ ꯆꯜꯂꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯇꯣ ꯅꯤꯡꯊꯤꯖꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯒ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯇꯤꯜꯂꯔꯤꯕ ꯏꯀꯨꯏ ꯀꯨꯏꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯩꯃꯥ, ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯥ ꯃꯇꯨꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤꯅꯦ꯫ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗ꯫ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯃꯁꯥ ꯑꯣꯏꯅ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯥꯎ ꯑꯝꯇ ꯄꯤꯕꯤꯔꯨꯆꯣ꯫ ꯅꯈꯣꯏ ꯅꯍꯥꯁꯤꯡ ꯈꯔ ꯆꯠꯇꯨꯅ ꯃꯃꯥꯍꯣꯏꯗ ꯄꯥꯎ ꯑꯁꯦ ꯇꯝꯕꯤꯌꯨ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯍꯥꯏꯅ." ꯃꯌꯥꯝꯗꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅꯈꯤ, ꯉꯛꯄꯁꯨ ꯐꯥꯎꯅꯔꯝꯃꯤ꯫ ꯀꯅꯥꯅ ꯀꯔꯝꯅ ꯍꯥꯠꯂꯤꯕꯅꯣ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯊꯧꯗꯣꯛ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥ ꯈꯔ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯕ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯃꯃꯥ ꯍꯣꯏꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯌꯥꯝ ꯎꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯁꯤꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯀꯞꯇꯨꯅ ꯁꯤꯗꯨꯅ ꯇꯥꯔꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯁꯤꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎ, ꯃꯄꯥ, ꯑꯇꯩ ꯁꯥꯒꯩ ꯅꯥꯇꯩ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯀꯌꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯑꯁꯤꯕ ꯃꯁꯥꯗꯣ ꯄꯥꯏꯗꯨꯅ ꯅꯣꯝꯅ ꯅꯣꯝꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯁꯤꯕ ꯃꯁꯥ ꯑꯗꯣ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯄꯥꯛ ꯑꯗꯨꯗꯒꯤ ꯂꯧꯈꯠꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫
ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯣꯂꯣꯏꯅꯕꯒꯤꯗꯃꯛ ꯃꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯇꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯦꯝ ꯁꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯗ ꯄꯨꯡ ꯒ꯭ꯌꯥꯟ ꯀꯌꯥ ꯑꯃ ꯌꯩꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯐꯤꯡꯒꯧ ꯁꯦꯠꯄꯤ ꯁꯤꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯆꯦ ꯀꯌꯥꯁꯨ ꯀꯞ ꯂꯥꯎꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯧꯔꯗꯨꯅ ꯃꯃꯥ ꯑꯗꯨꯅ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯃꯈꯣꯟ ꯁꯤꯊꯗꯨꯅ ꯀꯞꯄ ꯍꯦꯟꯃꯟꯕꯒꯤ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯃꯈꯨꯠ ꯈꯨꯠꯇꯨꯝ ꯁꯨꯗꯨꯅ ꯃꯆꯥ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯀꯞꯂꯒ ꯂꯩꯔꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ꯫ ꯁꯪꯁꯀꯥꯔꯁꯨ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯁꯤꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯆꯐꯨꯗ ꯏꯁꯤꯡ ꯍꯥꯞꯂꯤꯕ ꯄꯨꯟ ꯃꯆꯥ ꯑꯗꯣ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯍꯩꯗꯨꯅ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯀꯨ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯍꯩꯔꯤ ꯏꯁꯤꯡ ꯑꯗꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯩ ꯊꯥꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯪꯁꯀꯥꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗꯤ ꯄꯣꯠꯂꯣꯏꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯌꯨꯝ ꯇꯝꯅ꯫ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔꯅ ꯁꯪꯁꯀꯥꯔ ꯑꯗꯣ ꯂꯣꯏꯁꯤꯜꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯪꯁꯀꯥꯔ ꯑꯗꯣ ꯂꯣꯏꯔꯗꯨꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯃꯝ ꯀꯨꯝꯕ ꯂꯣꯏꯔꯒ ꯀꯥꯈꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯩ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯁꯤꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯃꯑꯣꯡꯗ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯨꯅ ꯊꯝꯕꯤꯔꯝꯕ ꯑꯁꯤꯒꯤꯗꯃꯛ ꯃꯌꯥꯝ ꯑꯗꯣ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯗꯨꯅ ꯀꯞꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯊꯥꯖ ꯍꯥꯏꯅ ꯀꯧꯏ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯥꯅ ꯅꯤꯡꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯈꯤ ꯊꯥꯖꯕꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯖꯒꯤ ꯃꯔꯝꯗ ꯑꯄꯣꯛꯄꯤ ꯑꯗꯨꯅ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ꯫ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯁꯨ ꯃꯥꯕꯨ ꯅꯣꯡꯃꯇ ꯎꯗꯕꯗ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯥꯇꯕꯨꯅꯤ ꯃꯌꯥꯝꯅ ꯅꯤꯡꯖꯔꯤꯕꯁꯦ꯫ ꯏꯆꯥꯅ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯁꯦ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯣꯝꯆꯥꯛꯅꯔꯦ꯫ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯑꯃ ꯃꯥꯕꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯦ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯀꯌꯥꯗꯁꯨ ꯍꯪꯂꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯒ ꯂꯣꯏꯅꯔꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗꯁꯨ ꯆꯠꯇꯨꯅ ꯑꯩꯅ ꯍꯪꯂꯨꯕꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯂꯥꯛꯂꯝꯈꯤꯗꯦ, ꯄꯨꯟꯈꯤꯗ꯭ꯔꯦ ꯉꯁꯤꯒꯤ ꯍꯥꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯆꯥꯗꯣ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯂꯩꯇ꯭ꯔꯦ꯫ ꯑꯅꯛꯄꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯅꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯁꯨ ꯍꯪꯕ ꯌꯥꯕ ꯍꯪꯂꯦ, ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯃꯗꯤ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯈꯤꯁꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯩꯅꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯨꯍꯜ ꯍꯜꯂꯛꯇ꯭ꯔꯕꯗ ꯏꯆꯥꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯑꯁꯨꯛ ꯊꯦꯡꯖꯤꯜꯂꯛꯑ ꯐꯥꯎꯕꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯅ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯖꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯣꯏ ꯅꯍꯥ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯅꯨꯡꯁꯤꯅꯗꯨꯅ ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯏꯇꯩꯃ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯏꯆꯥ ꯍꯜꯂꯛꯇꯕꯒꯤ ꯑꯋꯥꯕꯗꯣ ꯐꯥꯊꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯗꯣ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯐꯝꯗ ꯄꯥꯎ ꯇꯝꯂꯔꯦ꯫ ꯑꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯅꯪꯅ ꯑꯁꯨꯝꯅ ꯆꯠꯈꯤꯕꯁꯦ꯫ ꯅꯪꯅ ꯑꯁꯨꯝꯅ ꯆꯠꯈꯤꯕꯒꯤ ꯃꯍꯨꯠꯇ ꯆꯦꯜꯂꯦ ꯆꯣꯡꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯕꯅꯤꯀꯣ ꯏꯃꯥꯒꯤ ꯊꯥꯖ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯇꯝꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨꯗ꯫ ꯃꯇꯝꯅꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯣ ꯊꯦꯡꯖꯤꯜꯂꯛꯇꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯃꯠꯇ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯅꯔꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯌꯥꯝꯕ ꯇꯌꯥꯏꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯔꯗꯨꯅ ꯃꯃꯤꯠꯇꯨ ꯄꯥꯡꯅ ꯃꯆꯟꯅꯨꯄꯤ ꯊꯥꯖꯒꯤ ꯁꯛꯇꯝꯕꯨ ꯎꯔꯛꯏ꯫ ꯃꯈꯨꯠꯇꯨ ꯃꯀꯣꯛ ꯂꯋꯥꯏꯗꯨꯗ ꯊꯝꯂꯒ ꯋꯥꯈꯜ ꯈꯟꯅ ꯍꯤꯞꯂꯤ꯫ ꯇꯌꯥꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯈꯜ ꯃꯉꯣꯟ ꯈꯜꯂꯝꯕꯗꯒꯤ ꯃꯃꯤꯠꯇꯨ ꯈꯞꯂꯒ ꯎꯏꯊꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯕꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯊꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌా ꯑꯃꯁꯨ ꯁꯤꯜꯂꯛꯇꯨꯅ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯀꯌꯥꯁꯨ ꯇꯧꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯨꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯝꯅꯔꯛꯈꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯀꯌꯥꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡꯅ ꯀꯞꯇꯨꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯈꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯅꯤ꯫ ꯇꯌꯥꯏ ꯇꯨꯝꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤ ꯊꯥꯖꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯈꯨꯠꯀꯠꯇꯨꯅ ꯀꯧꯔꯤꯕ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ
ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯣ ꯇꯌꯥꯏꯒꯤ ꯃꯃꯪꯗ ꯎꯈꯤ꯫ ꯃꯗꯨꯗ ꯇꯌꯥꯏꯁꯨ ꯐꯨ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯆꯟꯕꯨ ꯀꯧꯗꯨꯅ ꯏꯕꯨꯡꯒꯤ ꯊꯥꯖ ꯍꯥꯏꯗꯨꯅ ꯍꯤ ꯍꯤ ꯀꯞꯂꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯇꯌꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯇꯌꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯇꯌꯥꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯇꯌꯥꯏ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯇꯌꯥꯏ ꯃꯃꯥꯕꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯉꯁꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯆꯥꯛꯁꯨ ꯀꯅꯥꯃꯠꯇ ꯆꯥꯅꯗ꯭ꯔꯦ꯫ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ꯫ ꯏꯃꯥꯁꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯆꯥꯗꯨꯅ ꯂꯩꯈꯤꯗꯕꯒꯤ ꯃꯩꯆꯥꯛꯅ ꯉꯁꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯊꯃꯣꯏ ꯂꯣꯏꯅ ꯀꯥꯏꯅꯔꯦ꯫ ꯐꯔꯦ, ꯏꯆꯥꯁꯤꯗꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯩꯔꯤꯁꯤꯗꯤ꯫ ꯋꯥꯈꯜ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯄꯣꯊꯥꯅꯕ ꯇꯧꯖꯔꯣ꯫ ꯍꯌꯦꯡꯗꯤ ꯅꯆꯟꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯈꯤꯗꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯨ ꯅꯪꯅ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯊꯕꯛ ꯌꯥꯝꯃꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯗꯨꯅ ꯆꯪꯈꯤ ꯇꯌꯥꯏꯒꯤ ꯃꯃꯥꯗꯣ꯫ ꯇꯌꯥꯏꯁꯨ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯥ ꯊꯥꯕꯗ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯒ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯌꯥꯏꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯏꯃꯥꯗꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯇꯥꯍꯟꯅꯤꯡꯗꯗꯨꯅ ꯇꯧꯕꯅꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯑꯩꯈꯣꯏ ꯊꯥꯖꯗꯣ ꯎꯔꯝꯃꯤ꯫ ꯃꯥꯅ ꯃꯕꯨꯡ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯤꯕꯗꯣ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗꯅꯤ꯫ ꯑꯩ ꯏꯆꯟꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩ ꯏꯆꯟꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯌꯥꯏꯗꯨ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯌꯥꯏꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯄꯣꯊꯥꯍꯟꯅꯕꯒꯤꯗꯃꯛ ꯍꯤꯞꯊꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯄꯥ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤ꯫ ꯃꯇꯝꯗꯣ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯆꯨꯔꯛꯈꯤ꯫ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯇꯌꯥꯏꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯇꯥꯔꯛꯏ ꯇꯌꯥꯏꯒꯤ ꯅꯥꯀꯣꯡ ꯑꯅꯤꯗꯨꯗꯁꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯞꯄꯣꯏ ꯀꯩꯕꯣꯏ ꯌꯥꯝꯅ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯃꯑꯣꯡꯗ ꯀꯞꯂꯤꯕꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯇꯌꯥꯏ ꯊꯕ ꯌꯥꯗꯅ ꯂꯩꯔꯝꯕꯗꯒꯤ "ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯞꯂꯤꯕ ꯑꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯔꯛꯏ ꯃꯄꯥꯟꯂꯣꯝꯗ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯇꯌꯥꯏ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯤꯐꯝ ꯍꯣꯡꯗꯅ ꯃꯁꯥ ꯑꯗꯣ ꯍꯩꯔꯞ ꯆꯦꯞꯊꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯈꯤꯗꯦ꯫ ꯅꯣꯡꯁꯨ ꯈꯥꯛꯄ ꯂꯥꯎꯕꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯈꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯐꯤꯡꯒꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯥꯏꯊꯣꯡꯗꯨ ꯂꯨꯛꯊꯔꯒ ꯂꯦꯞꯇꯨꯅ ꯑꯃꯨꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯨꯁꯨ ꯁꯥꯡꯅ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯇꯌꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯁꯥꯗꯣ ꯊꯨꯀꯠꯈꯤꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, "ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯂꯤꯕꯅ?" ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯆꯤꯛꯈꯠꯂꯛꯈꯤꯗꯨꯅ ꯅꯣꯡꯒꯤ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯔꯛꯈꯤ꯫ ꯐꯤꯡꯒꯧ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯊꯥꯖ ꯑꯣꯏꯔꯝꯈꯤ꯫ ꯃꯆꯟꯅꯨꯄꯤ ꯁꯦꯟꯅ ꯈꯥꯏꯅꯈꯤꯕꯒꯤ ꯊꯋꯥꯏ ꯆꯥꯛꯅ ꯃꯆꯟ ꯊꯥꯖꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ ꯇꯌꯥꯏ꯫ ꯃꯆꯟꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯥꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯈꯤꯕ ꯀꯌꯥ ꯑꯗꯣ ꯅꯤꯡꯁꯤꯡꯂꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯌꯥꯏ ꯃꯆꯟꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ "ꯊꯥꯖ, ꯊꯥꯖ, ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯅꯣ ꯆꯠꯂꯤꯕ? ꯏꯕꯨꯡ ꯂꯥꯛꯑꯦ ꯊꯥꯖ" ꯍꯥꯏꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯤꯠꯅ ꯎꯈꯤꯕ ꯊꯥꯖꯅ ꯂꯦꯞꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯤ ꯇꯌꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯐꯤꯡꯒꯧ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯌꯥꯏꯗꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ "ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯊꯥꯖ" ꯍꯥꯏꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯈꯤ꯫ ꯃꯆꯟꯕꯨ ꯐꯪꯅꯕ ꯊꯤꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯌꯥꯏꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯇꯌꯥꯏꯅ ꯀꯞ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯃꯈꯣꯏꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯇꯌꯥꯏꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯆꯪꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯊꯤꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯃꯈꯣꯏꯁꯨ ꯎꯔꯗꯨꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯇꯌꯥꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ ꯇꯌꯥꯏꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯄꯥꯊꯔꯛꯇꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯇꯌꯥꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯇꯌꯥꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯈꯪꯗꯕꯅꯤꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯌꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ, "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯇꯌꯥꯏ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯃꯄꯥꯟꯁꯤꯗ ꯀꯅꯥ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯀꯣꯏꯊꯤ ꯊꯤꯔꯝꯂꯤꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯌꯥꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯅꯨꯃꯤꯠꯇꯨꯃꯗꯤ
Asumna amamba ahingi matamsu loikiduna nongsu taraklammi. Leikaigi ahal laman kaya amasu lakduna mayamdo pula pulare. Thajigi imung manungsu leikaigi miyoising aduga puna wari sanari. Thajana siriba misi adugi maramda kanana kari maramgi asukthina hatpiramlibano haibagi matangdasu wari kupna sanaramki. Misi asigi matangda dana tawpham thokpa leikhidrabi asigi laida katkadaba pangthokadaba thabok thoramsingi matangdasu khanarami. Asumna numit kharani hokiduna thajigi tawpham thokpa pangthokpam thokpa mathok mangam kayasu pangthoki. Isorgi mafamda leika tamduna thajigi thawaina lairamlenda ingna chingna leirunabagidama matam khara haukraba tungda thajigi misi adugi matangda kananasu karisu nishingluba tawnadre tapna loina kaunakre. Nongmagi numit amani asithel hairiba leikai asida miyoi khara laklamki. Hairiba miyoising ase leikai asida nupi angang laknanabagidamak laklibani. Lakliba miyoising ase leikai adugi gunda ngaktani. Makhoina tawriba thabak ado tawganu hairasu karisu kanaba leiraroi. Maramdi makhoising ase mi khana chainabada migi mapamba chei huranbada amadi nupi angangi maramdasu wathok yamna leikraba miyoi ngaktani. Makhoising ado wathi tawduna wari sanaduna sum lakpana asithel hairiba khungang leikai adugi lambi choroki nakan amada phamduna lambi chatliba achat awong miyoisingda karim kathainaduna khatnabasu horami. Madudasu nate mafam aduda leiriba leisabising lakpa ngairibani haiduna leikaigi angang khara sanaduna leiribado kaushinduna nakhoigi nache leibra leirabadi koige haiduna angangsing aduda laknaboi karimnagoi tawduna hairami. Asumna ngaiha wathi warem tawduna matam lenduna leiri makhoi. Tanja aduda leisabi ahumkhak wari saduna makhoina leiriba lambi aduda laklamki. Lakliba leisabi macha ahumdo lupaching adunasu urami. Leisabising aduna lakliba lambi aduda makhoina thachinduna lepli. Makhoina leisabising aduda yam usitana yenglaga nokphe tawduna monda yamna nungaibagi mawongda leiri. Lakliba leikaigi leisabi macha ahumdusu makhoina leiriba mawongda ubada lambi ado phauroga chakkedabasu hangoire. Aduna thanglamba makhungsing ado lekap tawrami. Nupi macha ahumdugi matawdo uraga nupaching adusu changsilai. Nupi macha ahumduda munna yengduna aduga hairi. Mairabana noibu karaida chake hairino akhoibu ubada kirabo ha asi haiduna yamna karemnana noglai. Makhoigi wangang sangang aduda yamna sawningbu amaga loinana leisabisingduna makhoigi onsinaningde haibagi mawongda hainadaba mataw ulami. Leisabi macha ahumdugi matawdo uraga sawningbasu phauri nupasingdo adubu ikaibadi khangdrabanina makha tarai. Akhoibu uraga hainadaba ulisibo ha akhoibu yamna lana khaliro ado kari mingauge mayai gisibo. Mayai thangbi leisabi aduna khumlai. Noina aphau sadana tawrido yam yengningde ikaibasu khara khangnase. Mairabana kaino nasadu phajaraga kari pa khumna dude namingdo sat hayune nangakto haigatkanune. Leisabi aduna ngak haigalise noiro ikhoiro kaidawbagi noida akhoigi mingse haidorige se chatke nasakdo yam hainade. Asi haiduna nupasing ado inthoklamlaga yam pongna haino humna mamanabising aduda chatsi haiduna mafam adudagi chatki. Mairabana nubi laknarubara haibabu khoidau sagalakdana asi hairaga tunghanduna sawningna yengduna lehawi. Mamanabasing adusu mairabada amuk yengi aduga chatkiba leisabising aduda amuk yengi. Adugi matung mairabana hairei chatlasing asidi bai matam lakini moina aikhoise kanano haiba khangdra male. Asi hairaduna mamanabasing aduga punna chatminakre. Somdana hojik mairabaga lambida thengnakiba leisabi macha ahumdo thajoida laklami. Aduga makhoi ahumgi marakdagi amana kawi ima ho ima tabro ai leisnane aikhoi laiye. Kauribado taraduna thajigi mama ibema thambansu thoruklami. Aduga thambana leisnana itha thajadana lakpaduda machaga tinaramba loinaramba soibanina harau oklare. Thambana haima isa leisnanina o lao somda kakhalo isa sing ubase thamoise chauthoibanini imadi. Asi hairaduna leisna hoigi phidaw tharaduna famali.
Laisna hoisu laikhidrabi thajigi mama ibema thambanga punna wari sanariba wari asida Laisna na haukraba matam amagi wari mama nabi thajana hinglingegi matamda loina kibagi nushiraba wari kayasu liri Laisna na wafam ama hudorei ado ima haubude haukre wari se thajigi misi asigi matangdadi kanamtana thigatrabo tumina dum leshinkre thambana ibema isagi wari se toklasi imagi thamuise puba ngamdre Laisna tapna hoima nungbude kanana nungairuni haibage ado aikhoisu yamna kuinadi leirabage channaba tawrage ima thambana hoi noisu khara di kuithola une imasu nakhoi uraga nungaijari Laisna na hoima lake asi haiduna makhoisu chatlage haidamlaga chakhirami asumna matam khara hokrabagi tungda Laisna mayungi thaba inkhang tawduna leiri matam aduda mamanabi mamuko su lakduna Laisna bu kawrai Laisna ho Laisna nangbu tabro kaidawrino yungi thaba losiliro Laisna su taraduna tawpham ma khangdena aisu sum tawba yaba yungi makum mata khara sum losilambane changlo sida ado yam thajajana nangna laise kei lerage ba momo kona kaisu leiteda sum lakpani wa ama haibira ado ima hoidi ude kai chakhige Laisna na akhoi ma budi mamanglomda kanano ama unaruni haiduna thoki nangna wa ama haini harisibu karino momo kona as atai nateda ho nahangi aikhoi dalaknarakpa nupa singdo ngasisu aina noinomda lakpada amuka theinaduna langnaraiba misu site is aikhoi bu phagani gaina dawka su dawraiba khangaba aduda aina singju ahauba macha chena leiraga puraiba tu Laisna na masak singduga aidine makhoi bu ubada khoidoga se biri thibe makai sauning haisini aidine khoidog yam sauning haisini mawa amta lawdi haisini asumna wari ngak sanaraba tungda Laisna ga momoko ga singju chaba su loiraduna thonga lomda momoko bu thindokpa thola ami Laisna na numito momoko ga Laisna ga lambi da laklami asumna lakpa aduda mairawi kangbu thengnaduna Laisna ga momoko ga chakhiba yaroi nakhoigi naming haidam jibu bodi haiduna lambi ado thaduna thamlami matam aduda Laisna na khopa phajaba ama pijarami mairaba sauna Laisna da munna yenglaga Laisna gi khudang ado tappaiduna singi matam aduda Laisna ima haina lawramlaga amuk sathairi he aigi khudang se thado adubo mairabana chingduna pukhi Laisna bu matam aduda momoko na legai kana lebege Laisna phakre haiduna koilaw lawrami momoko na lawrakpa aduda mairabagi khongburoi sing aduna momoko gi mama aduda khupakna thajinbirami khudak aduda momoko gyan mangduna leimaida taki asigumlaba matau asida legai gi ahan kaya amasu uraduna chinchilai mairaba amadi maga lakminariba khongburoi sing adusu mapam adu thadokduna maikai chalai khangdaba makai chinkhirami Laisna su sachin sinduna momoko gi manakta aduga mathada kongkhatuna mamai aduda makhutuna tamna tharaduna momoko nangbu tabro se hogolo ai Laisna ne ni hagangduda Laisna su momoko gi uiriba phibam aduda yamna pakhatpa amasu pui asumna ngai leiraba tungda gya lakduna momoko su hogolai makhoina leiriba mafam aduda leikai mihoi kaya amasu changchilakduna nakhoibo asu apan yawbra haujikido kanano lamhen tu hen basing ado mathwai mangani makhoi haiduna leikai gi mihoi sing aduna makhoibo ningthijana chenabiduna mayumda tinbirami makhoigi ahal laman mapa mama singdasu hauji thokiba thaudu odo tamduna khangalami aduga amu hairei angang sing ase khara ningthina chenabiyo laikai se mi phataba lakduna katu karan jam tawre isa singse nupi gi oibaga khara jeksinbiyo asi hairamlaga laikai gi ahal laman sing adusu chakhi numito Laisna amadi momoko makhoi anido laikai gi miyoi sing aduna thengnarambagisu khara sapharambani natrabadi makhoisu dasa taga dawribani asumna numidusu hokraduna Laisna su mayumdagi mapan thoktana leirami numidangi matamne Laisna magi kada phamungda longna hiptuna wakhan nungaitabagum phumbangnaduna mabukningda mawon khanduna leiri
ꯂꯩꯁꯅꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯑꯗꯣ ꯑꯀꯤꯕ ꯑꯃꯁꯨꯡ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯝꯊꯣꯛꯐꯝ ꯂꯩꯇ꯭ꯔꯕ ꯑꯋꯥꯕ ꯀꯌꯥꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯗꯣ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯦꯟꯅ ꯋꯥꯍꯜꯂꯤ ꯂꯩꯁꯅꯥ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯤꯡꯁꯦꯟ ꯀꯥꯏꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯒꯨꯝꯕ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯈꯪꯗꯨꯅ ꯂꯩꯁꯅꯥ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯂꯣꯡꯅ꯫ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯐꯛꯂꯥꯡꯗ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯛꯇꯨꯅ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯈꯤ꯫ ꯉꯥꯏꯍꯥꯛꯇꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯁꯥꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯇꯥꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯁꯥꯗꯨ ꯇꯨꯆꯨꯡꯕ ꯐꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯀꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯝꯕꯗꯨꯗ ꯃꯕꯨꯛꯅꯤꯡꯗꯣ ꯊꯔ ꯂꯩꯇꯥꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯁꯅꯥ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯐꯝꯊꯔꯗꯨꯅ ꯇꯥꯗꯨꯅ ꯀꯥꯏꯔꯕ ꯃꯤꯡꯁꯦꯟ ꯆꯟꯕ ꯃꯥꯒꯤ ꯐꯣꯇꯣ ꯌꯥꯎꯕ ꯐ꯭ꯔꯦꯝ ꯑꯗꯣ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕꯗ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯥꯒ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯤꯟꯅꯈꯤꯕꯤ ꯃꯃꯥꯟꯅꯕꯤ ꯊꯥꯖꯒ ꯄꯨꯟꯅ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯐꯥꯎꯔꯤ ꯆꯩꯅꯥ ꯊꯥꯖ ꯀꯥꯏꯅꯈꯤꯕꯒꯤ ꯑꯋꯥꯕ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯁꯦꯠꯅ ꯈꯥꯏꯅꯍꯟꯗꯨꯅ ꯏꯁꯣꯔ ꯃꯥꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯕꯤ ꯅꯨꯡꯁꯤꯔꯕꯤ ꯊꯥꯖꯒꯤ ꯁꯛꯇꯝ ꯑꯗꯣ ꯎꯔꯨꯕꯗ ꯂꯩꯁꯅꯥꯅ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯊꯥꯖꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯈꯥꯡꯕ ꯌꯥꯗ꯭ꯔꯕ ꯄꯤꯔꯥꯡ ꯀꯌꯥꯁꯨ ꯂꯦꯞꯇꯅ ꯆꯤꯟꯊꯔꯛꯂꯤ ꯂꯩꯁꯅꯥꯒꯤ ꯄꯦꯂꯨ ꯑꯅꯤꯗꯒꯤ ꯅꯨꯡꯁꯤꯅ ꯅꯛꯅ ꯂꯣꯏꯅꯔꯝꯕ ꯑꯣꯏꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯆꯩ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯩꯁꯅꯥ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯑꯩꯕꯨ ꯉꯁꯤꯁꯨ ꯍꯥꯏꯗꯨꯅ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯂꯩꯁꯅꯥ ꯉꯛꯆꯥꯅꯅ ꯌꯦꯡꯂꯤ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯗꯨꯅ ꯀꯤꯕꯁꯨ ꯐꯥꯎꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅꯁꯨ ꯃꯤꯄꯥꯏ ꯊꯤꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤ ꯂꯩꯁꯅꯥ꯫ ꯃꯇꯝ ꯑꯗꯨꯗ ꯀꯞꯂꯛꯏ ꯍꯤꯡꯅ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯃꯌꯥꯔꯣꯝ ꯑꯗꯨꯗꯒꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯗꯣ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯂꯩꯁꯅꯥ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯟꯈꯤꯕꯒꯨꯝ ꯋꯥꯈꯜ ꯄꯨꯡꯕꯪꯅꯗꯨꯅ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯈꯜꯂꯨꯕꯗ ꯇꯁꯦꯡꯅ ꯃꯁꯥꯗꯣ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ ꯂꯩꯁꯅꯥꯒꯤ ꯅꯥꯀꯣꯡ ꯑꯅꯤꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥ ꯄꯥꯈꯠꯇꯨꯅ ꯐꯣꯇꯣ ꯌꯥꯎꯕ ꯐ꯭ꯔꯦꯝ ꯑꯀꯥꯏꯕ ꯑꯗꯣ ꯊꯅꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯁꯥꯗꯣ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯟꯗꯒꯤ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯍꯤꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯂꯩꯁꯅꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯇꯝꯅ ꯅꯛꯁꯤꯟꯅ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯂꯩꯁꯅꯥ ꯃꯁꯥꯗꯣ ꯀꯤꯕ ꯁꯨꯝ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯊꯛ ꯅꯤꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯃꯩꯊꯪꯗ ꯃꯄꯥꯟꯗꯒꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯞꯄꯁꯨ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯍꯨꯃꯥꯡ ꯑꯅꯕꯤ ꯀꯥꯡꯕ ꯃꯈꯩ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨꯁꯨ ꯌꯥꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯂꯩꯁꯅꯥ ꯀꯅꯥꯅꯣ ꯀꯞꯂꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯅ ꯇꯥꯔꯤꯕ ꯍꯥꯏꯅ ꯋꯥꯈꯜꯗꯨꯁꯨ ꯉꯥꯏꯍꯥꯛ ꯉꯛꯆꯥꯅꯩ꯫ ꯑꯁꯨꯝꯅ ꯁꯨꯝ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯗꯨꯅ ꯀꯥ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯂꯣꯝ ꯑꯗꯨꯗ ꯃꯥꯅ ꯇꯥꯔꯤꯕ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯂꯩꯁꯅꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯃꯌꯥ ꯑꯗꯨꯗ ꯂꯩꯁꯅꯥ ꯑꯩꯅꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯂꯩꯁꯅꯥ ꯄꯥꯈꯠꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯑꯀꯤꯕ ꯑꯅꯤꯒ ꯂꯣꯏꯅꯅ ꯁꯥꯎꯔꯞꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯀꯅꯥꯅꯣ? ꯍꯥ ꯑꯩꯕꯨ ꯀꯧꯔꯤꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ? ꯑꯩꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦ꯫ ꯑꯩꯕꯨ ꯑꯀꯤꯕ ꯐꯥꯎꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯄꯦꯟꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯅꯥ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯑꯩ ꯊꯥꯖꯅꯦ ꯂꯩꯁꯅꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥ ꯑꯗꯨꯗ ꯂꯦꯞꯄꯒꯨꯝꯅ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯑꯗꯣ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯅꯥꯃꯠꯇ ꯇꯥꯔꯝꯈꯤꯗꯦ꯫ ꯁꯨꯝꯅꯇꯪꯒꯤ ꯂꯩꯁꯅꯥ ꯈꯛꯇꯃꯛ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯑꯀꯤꯕ ꯄꯣꯛꯇꯨꯅ ꯄꯥꯈꯠꯅ ꯂꯩꯔꯝꯂꯤꯕ ꯑꯗꯣ ꯃꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯩ ꯊꯥꯖꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯐꯃꯨꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯨꯅꯃꯛ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯄꯨꯅꯥ ꯊꯥꯔꯤꯕ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯒ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯥꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ
ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯌꯥꯝ ꯈꯪꯅꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯁꯅꯥꯗꯤ ꯊꯥꯖꯁꯦ ꯇꯥꯏꯕꯪ ꯄꯥꯜꯂꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄꯒꯨꯝ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯆꯦꯞꯊ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯂꯩꯁꯅꯥ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯒꯦ ꯈꯟꯗꯨꯅ ꯊꯤꯡꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯈꯪꯐꯥ ꯍꯦꯛ ꯐꯥꯔꯛꯏ꯫ ꯃꯗꯨꯗ ꯂꯩꯁꯅꯥꯁꯨ ꯄꯥꯈꯠꯅ ꯑꯃꯨꯛ ꯁꯠ ꯌꯦꯡꯂꯛꯄꯗ ꯃꯤꯆꯥꯟꯅꯔꯨꯔꯦ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨꯒ ꯂꯩꯁꯅꯥꯒ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯒꯦ ꯇꯧꯕꯒ ꯈꯨꯗꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯈꯣꯡꯗꯣ ꯊꯥꯡꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯇꯨꯊꯔꯛꯈꯤ ꯂꯩꯁꯅꯥ꯫ ꯑꯁꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯂꯩꯁꯅꯥ ꯊꯣꯡꯖꯤꯟꯗꯨꯒꯤ ꯃꯌꯥ ꯑꯣꯏꯔꯞꯅ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯀꯨꯟꯗꯣꯂꯩꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯒꯤ ꯀꯧꯕ ꯂꯥꯛꯄ ꯑꯗꯨꯗ ꯊꯣꯡꯖꯤꯟ ꯃꯌꯥ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯑꯗꯣ ꯎꯔꯗꯨꯅ ꯄꯥꯈꯠꯅ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯟꯗꯣꯂꯩꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯁꯦ ꯏꯃꯥꯅ ꯀꯧꯕꯁꯦ ꯇꯥꯕ꯭ꯔꯣ? ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯊꯥꯕꯤꯔꯗꯨꯅ ꯃꯆꯥꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕꯒꯤ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯕꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯑꯅꯤꯕꯨ ꯀꯨꯟꯗꯣꯂꯩꯅ ꯀꯧꯔꯝꯃꯤ꯫ ꯍꯣ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯀꯨꯟꯗꯣꯂꯩ ꯃꯁꯥꯗꯣ ꯂꯩꯁꯅꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯌꯥꯝ ꯋꯥꯖꯔꯝꯃꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯀꯞꯆꯔꯤ ꯀꯨꯟꯗꯣꯂꯩ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯗꯨꯅ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯟꯗꯣꯂꯩꯅ ꯄꯥꯈꯠꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯔꯨꯕꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯇꯣꯝꯄꯣꯛꯁꯨ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯑꯗꯨꯅ ꯇꯣꯝꯄꯣꯛꯁꯨ ꯁꯠ ꯐꯝꯊꯔꯒ ꯌꯥꯝ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯊꯝꯃꯤ꯫ ꯃꯁꯥꯗꯤ ꯁꯥꯔꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯁꯅꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟꯒꯤ ꯀꯥꯡꯂꯣꯟ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ, ꯃꯃꯥ ꯃꯤꯍꯨꯟꯗꯤ ꯂꯩꯔꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯨꯡ ꯍꯧꯒꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯗꯨꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯒꯤ ꯃꯀꯣꯛ ꯂꯋꯥꯏ ꯑꯗꯨꯗ ꯏꯁꯤꯡ ꯈꯔ ꯊꯥꯕꯤꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯂꯩꯁꯅꯥꯁꯨ ꯃꯃꯤꯠ ꯄꯥꯡꯂꯤ ꯁꯥꯔꯤ ꯇꯧꯔꯗꯨꯅ ꯃꯁꯥ ꯑꯗꯣ ꯂꯦꯡꯂꯛꯇꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯨꯟꯗꯣꯂꯩꯒ ꯃꯄꯥꯕꯨꯡꯒꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯕꯨꯡꯅꯤ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯟꯗꯣꯂꯩꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯣ ꯌꯦꯡꯕ ꯉꯝꯈꯤꯗꯦ ꯀꯨꯟꯗꯣꯂꯩ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯣ? ꯊꯣꯡꯁꯤꯁꯨ ꯂꯣꯏꯅ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯣ ꯏꯆꯥꯒꯤ ꯃꯤꯠꯇ ꯀꯔꯤ ꯎꯈꯤꯕꯒꯦ? ꯏꯆꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯝꯂꯤꯕ ꯑꯁꯤꯕꯣ ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯄꯣꯛ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯁꯅꯥ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯅ ꯇꯝꯂꯛꯏ꯫ ꯃꯥꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯗꯤ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯊꯥꯖꯒꯤ ꯁꯛꯇꯝꯅꯤ꯫ ꯂꯩꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯣ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯑꯅꯤꯗꯣ ꯑꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯑꯗꯨꯒꯅꯦ ꯃꯃꯥ ꯀꯨꯟꯗꯣꯂꯩ ꯏꯆꯥꯁꯦ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯅꯕ ꯇꯧꯔꯣ꯫ ꯑꯗꯨꯒꯅꯦ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯨꯀꯣ꯫ ꯃꯁꯥꯁꯦ ꯌꯥꯝ ꯁꯣꯟꯊꯅꯁꯨ ꯎꯏ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯅꯣ ꯇꯥꯟꯅꯔꯁꯤ꯫ ꯑꯩꯗꯤ ꯉꯁꯤꯁꯦ ꯂꯩꯀꯥꯏꯒꯤ ꯗꯦꯕ ꯀꯔꯝ ꯑꯃ ꯌꯥꯎꯔꯨꯕꯒꯤ ꯆꯥꯛꯁꯨ ꯀꯌꯥ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩꯁꯨ ꯄꯣꯊꯥꯔꯨꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛ ꯆꯪꯈꯤꯔꯝꯃꯤ ꯃꯥꯒꯤ ꯀꯥꯗ꯫ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯄꯨꯟꯅ ꯍꯤꯞꯊꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯍꯧꯈꯤꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯣ ꯇꯧꯔꯝꯈꯤ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯟꯗꯣꯂꯩꯁꯨ ꯌꯥꯍꯧꯔꯛꯇꯨꯅ ꯑꯌꯨꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯣ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯌꯨꯝ ꯍꯤꯡꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯀꯣꯕꯤ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃꯗꯤ ꯍꯪꯒꯥꯝꯁꯤꯡ ꯑꯗꯣ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯎꯖꯥꯎ ꯎꯔꯦꯟ ꯀꯌꯥ ꯑꯃꯁꯨ ꯍꯧꯏ꯫ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯩ ꯂꯩ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯅ ꯁꯤꯟ ꯊꯨꯡꯅ ꯍꯧꯏ ꯍꯤꯡꯈꯣꯜꯁꯨ ꯆꯥꯎꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ
ꯌꯥꯝꯅ ꯀꯟꯅ ꯏꯁꯤꯡ ꯆꯥꯏꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯄꯟ ꯅꯥꯁꯤꯀꯨꯡꯅ ꯍꯧꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯟꯈꯤꯕꯒꯨꯝꯅ ꯁꯣꯔ ꯁꯣꯔ ꯂꯥꯎꯕ ꯁꯅꯤꯜ ꯑꯃ ꯐꯪꯂꯛꯈꯤ꯫ ꯂꯩꯁꯅꯥ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯂꯦꯞꯂꯝꯂꯒ ꯋꯥꯔꯨꯛꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯕ ꯑꯗꯣ ꯂꯩꯁꯅꯥꯅ ꯎꯍꯧꯔꯦ꯫ ꯃꯗꯨꯗ ꯂꯩꯁꯅꯥ ꯉꯛꯅ ꯄꯥꯈꯠꯅ ꯂꯥꯎꯖꯩ, "ꯏꯃꯥ! ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯆꯤꯡꯅꯕ ꯀꯌꯥꯅꯤ ꯂꯩꯁꯅꯥꯒꯤ ꯃꯁꯥꯗ ꯄꯣꯛꯂꯤꯕ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ, ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯗꯣ ꯂꯩꯇꯥꯗꯕ ꯑꯃ ꯄꯣꯛꯂꯤ ꯂꯩꯁꯅꯥ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯂꯩꯁꯅꯥ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯅꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯆꯪꯗꯨꯅ ꯍꯤꯞꯂꯤ꯫ ꯑꯗꯨꯕꯨ ꯍꯤꯞꯂꯕꯁꯨ ꯇꯨꯝꯊꯔꯣ ꯍꯥꯏꯕꯗꯤ ꯌꯥꯗꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯅꯤꯜ ꯑꯃ ꯐꯪꯂꯛꯏ꯫ ꯂꯩꯁꯅꯥꯒꯤ ꯀꯥꯡꯈꯜ ꯑꯗꯣ ꯍꯥꯏꯗꯣꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯂꯩꯁꯅꯥ ꯍꯥꯟꯅ ꯆꯤꯡꯅꯗꯨꯅꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯂꯩꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯃꯨꯇ꯭ꯔꯤꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯏ, "ꯍꯣ ꯏꯃꯥ! ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ! ꯑꯩ ꯌꯥꯝ ꯀꯤꯌꯦ! ꯏꯃꯥ! ꯏꯃꯥ!" ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯏ, "ꯍꯣ ꯏꯃꯥ! ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ! ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯏꯃꯥ! ꯏꯃꯥ! ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯀꯅꯥꯅꯣꯃ ꯂꯩꯔꯦ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯃꯥꯡ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤꯒꯨꯝ ꯃꯁꯝ ꯃꯅꯥ ꯊꯥꯗꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯁꯅꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯗꯨꯅ ꯕꯣꯝ ꯇꯥꯈꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ꯫ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯀꯨꯟꯗꯣꯂꯩꯁꯨ ꯃꯆꯥꯅ ꯂꯥꯎꯔꯛꯈꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ, "ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯏꯃꯥ ꯂꯥꯛꯏ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ?" ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯈꯠꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯋꯥꯈꯜꯁꯨ ꯂꯩꯇꯥꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯀꯨꯟꯗꯣꯂꯩꯗꯤ꯫ ꯑꯗꯨꯒ ꯀꯨꯟꯗꯣꯂꯩꯅ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯄꯨꯁꯨ ꯀꯧꯔꯝꯃꯤ꯫ "ꯍꯣ ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯇꯥꯕ꯭ꯔꯣ? ꯁꯣꯝꯗ ꯅꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯇꯟꯖꯥ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯄꯥꯈꯠꯅ꯫ ꯃꯄꯥꯕꯨꯡ ꯇꯣꯝꯄꯣꯛꯁꯨ ꯑꯗꯨꯒ ꯎꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯣ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯁꯅꯥꯒꯤ ꯃꯁꯥꯗꯣ ꯃꯉꯛ ꯋꯥꯡꯅ ꯍꯥꯏꯒꯠꯇꯨꯅ ꯊꯦꯛ ꯊꯦꯛ ꯊꯦꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯌꯥ ꯈ꯭ꯔꯛ ꯈ꯭ꯔꯛ ꯆꯤꯛꯇꯨꯅ ꯃꯃꯤꯠꯇꯨꯁꯨ ꯂꯥꯎꯅ ꯄꯥꯡꯗꯨꯅ ꯁꯥꯎꯅ ꯋꯥꯗꯤ ꯉꯥꯡꯗ ꯃꯈꯅꯥꯎꯗꯨꯗꯒꯤ ꯉꯪꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯤ ꯃꯃꯥꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯣꯂꯩꯁꯨ ꯇꯥꯁꯟꯈꯤ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯗꯤ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯣꯝꯄꯥꯛꯐꯤꯗꯛ ꯑꯗꯨꯗ ꯁꯨꯞꯆꯤꯜꯂꯒ ꯇꯥꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯃꯤꯠꯌꯦꯡ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯄꯥꯕꯨꯡ ꯇꯣꯝꯄꯣꯛꯇ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯥꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯂꯋꯥꯏ ꯁꯝ ꯆꯛ ꯆꯛ ꯌꯨꯡꯂꯒ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯃꯈꯩ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯂꯩꯁꯅꯥꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯗꯣ ꯑꯃꯨꯛ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯃꯁꯥꯗꯨ ꯐꯃꯨꯡꯗꯨꯗ ꯄꯗꯥꯛ ꯇꯥꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯃꯥ ꯀꯨꯟꯗꯣꯂꯩ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯆꯦꯟꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯥꯁꯨ ꯀꯤꯔꯗꯨꯅ ꯃꯄꯥ ꯇꯣꯝꯄꯣꯛ ꯆꯪꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ꯫ ꯑꯗꯨꯒ ꯌꯦꯡꯉꯦ ꯃꯨꯟꯅ ꯃꯆꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯑꯍꯣꯡꯕ ꯑꯗꯣ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯁꯅꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝꯅ ꯃꯁꯥꯗꯣ ꯅꯤꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯍꯧꯒꯠꯂꯛꯄꯁꯨ ꯉꯝꯗ ꯂꯦꯡꯂꯤ ꯁꯥꯔꯤ ꯇꯧꯔꯒ ꯃꯈꯨꯠ ꯃꯁꯥ ꯑꯅꯤꯗꯣ ꯂꯩꯉꯝ ꯁꯥꯉꯝꯗ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯉꯣꯟꯗ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯩꯁꯅꯥꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯃꯁꯥꯗ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯃꯤ ꯁꯥꯃꯤꯒꯨꯝ ꯇꯧꯕ ꯄꯣꯠꯁꯛꯇꯨꯅ ꯃꯁꯥꯗ ꯈꯪꯍꯧꯗꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅ ꯀꯩꯗꯧꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ꯫ ꯂꯩꯁꯅꯥ ꯃꯃꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, "ꯏꯃꯥ, ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ? ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯕꯒꯨꯝ ꯇꯧꯏ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯀꯤꯌꯦ." ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯀꯞꯂꯛꯏ ꯂꯩꯁꯅꯥ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯨꯟꯗꯣꯂꯩ, "ꯏꯕꯦꯝꯃ, ꯅꯪ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯋꯥꯔꯤ ꯂꯤꯔꯛꯏ ꯂꯩꯁꯅꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ." ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯁꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯉꯛꯅ ꯑꯩꯕꯨ ꯏꯃꯥ ꯍꯥꯏꯅ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯇꯣꯝꯄꯣꯛꯁꯨ ꯐꯃꯥꯡ ꯃꯌꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥꯗ, "ꯑꯆꯨꯝꯕꯅꯤ ꯅꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ." ꯂꯩꯁꯅꯥꯁꯨ ꯃꯥꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ
ꯎꯈꯤꯕ ꯃꯃꯤ ꯁꯥꯃꯤꯒꯨꯝꯅ ꯂꯩꯔꯝꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯛꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯀꯨꯟꯗꯣꯂꯩ ꯌꯥꯝꯅ ꯉꯛꯈꯤ, ꯑꯀꯤꯕꯁꯨ ꯐꯥꯎꯈꯤ꯫ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯨ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯃꯝꯅꯔꯤ꯫ ꯑꯗꯨꯒ ꯃꯃꯥ ꯀꯨꯟꯗꯣꯂꯩꯅ ꯂꯩꯁꯅꯥꯒꯤ ꯃꯄꯥ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥꯁꯦ ꯑꯩꯈꯣꯏ ꯀꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯒꯨꯝ ꯇꯧꯔꯤꯕꯁꯦ ꯑꯃꯥꯏꯕꯤꯔꯥ ꯑꯃ ꯇꯥꯟꯅꯔꯒ ꯀꯔꯤꯅꯣ ꯇꯧꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯂꯩꯒꯗꯧꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯎꯅꯅꯕ ꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯂꯩꯁꯅꯥꯗ ꯃꯃꯥ ꯀꯨꯟꯗꯣꯂꯩꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯅꯄꯥꯕꯨꯡꯅꯁꯨ ꯍꯥꯏꯔꯤꯁꯦ ꯇꯥꯔꯦꯗꯅ, ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯄꯥ ꯇꯣꯝꯄꯣꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯐꯛ ꯑꯃ ꯂꯧꯔꯨꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯨꯗ ꯊꯥꯗꯨꯅ ꯍꯤꯞꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯇꯨꯝꯊꯈꯤ꯫ ꯃꯃꯥ ꯃꯆꯥꯁꯨ ꯍꯤꯞꯊꯔꯝꯈꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯁꯅꯥ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯣ ꯁꯠ ꯄꯥꯡꯂꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯡꯖꯤꯟ ꯃꯌꯥ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯝꯕ ꯑꯗꯨꯗ ꯂꯩꯁꯅꯥꯁꯨ ꯁꯨꯝꯊꯣꯛꯂꯛꯏ꯫ ꯂꯩꯁꯅꯥ ꯃꯁꯥꯅ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯈꯪꯂꯝꯗꯦ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯁꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ, ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯊꯋꯥꯏꯅꯤ꯫ ꯊꯋꯥꯏ ꯑꯁꯤꯅ ꯃꯥꯕꯨ ꯄꯨꯅꯤꯡꯕ ꯃꯑꯣꯡꯗ ꯄꯨꯔꯤ꯫ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯐꯨꯠꯐꯥ ꯃꯥꯡꯈꯤꯕꯒꯨꯝꯅ ꯂꯩꯁꯅꯥꯕꯨ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯈꯤꯕꯅ ꯂꯩꯁꯅꯥꯒꯤ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯅ, ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯊꯋꯥꯏ ꯑꯗꯨꯅ ꯄꯨꯔꯛꯂꯤ ꯃꯐꯝ ꯈꯪꯗ ꯃꯥꯏꯀꯩ ꯈꯪꯗ꯫ ꯑꯗꯨꯒ ꯌꯨꯝ ꯑꯃꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯏ ꯀꯌꯥꯁꯨ ꯂꯩꯁꯅꯥꯒꯤ ꯃꯁꯥꯗ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅ ꯆꯪꯗꯨꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯀꯟꯅ ꯍꯧꯅ ꯂꯩꯁꯅꯥꯅ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯃꯩꯔꯥꯕꯒꯤ ꯌꯨꯝꯗꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯩꯔꯥꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ, ꯃꯩꯔꯥꯕ ꯈꯛꯇꯃꯛ ꯂꯩꯔꯝꯈꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯥꯖꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯂꯩꯁꯅꯥꯅ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯝꯃꯤ꯫ ꯃꯩꯔꯥꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯊꯈꯤꯗꯨꯅ ꯇꯥꯔꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯂꯩꯁꯅꯥꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯝꯃꯤ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯁꯛꯇꯤꯅ꯫ ꯃꯩꯔꯥꯕ ꯈꯪꯍꯧꯗꯅ ꯍꯥꯡꯗꯣꯔꯛꯈꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯃꯟꯈꯤꯗꯨꯅ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯗꯨꯅ ꯈꯪꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯃꯩꯔꯥꯕꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯑꯗꯨ ꯎꯔꯝꯈꯤ꯫ ꯃꯗꯨꯗ ꯃꯩꯔꯥꯕ, ꯀꯔꯤꯅꯣ ꯑꯩꯕꯨ ꯊꯣꯡꯁꯤꯕꯨ ꯅꯤꯡꯊꯤꯅꯗꯤ ꯂꯣꯜꯂꯝꯃꯤꯅ, ꯀꯔꯝꯅ ꯊꯣꯡ ꯑꯁꯤ ꯅꯝꯈꯥꯏꯗꯨꯅ ꯍꯥꯡꯗꯣꯔꯛꯏꯕ ꯈꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯃꯌꯥ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯕꯗ ꯂꯩꯁꯅꯥꯗꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯩꯔꯥꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯩꯔꯥꯕꯁꯨ ꯃꯗꯨ ꯎꯔꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯂꯩꯁꯅꯥꯅ ꯃꯁꯝꯅ ꯏꯐꯥ ꯐꯥꯔꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯀꯣꯏꯂꯤ ꯀꯩꯗꯨꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯩꯔꯥꯕꯅ, ꯍꯦ, ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅꯦ, ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯊꯣꯡꯒ ꯍꯥꯡꯗꯣꯛꯇꯅ ꯆꯪꯂꯛꯏꯕꯁꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯏ꯫ ꯅꯁꯥꯅ ꯅꯈꯣꯡ ꯊꯣꯡꯅ ꯂꯥꯛꯏꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯗꯤ ꯂꯩꯁꯅꯥꯒꯤ ꯃꯁꯥꯗ ꯊꯥꯖꯒꯤ ꯊꯋꯥꯏ ꯆꯪꯉꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯩꯔꯥꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯗꯨꯅ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯉꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕꯗ, ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯃꯤꯠꯁꯤꯕꯨ ꯃꯤ ꯇꯝꯕꯥꯟ, ꯅꯪꯅ ꯑꯩꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯆꯝꯂꯕ ꯄꯨꯟꯁꯤꯕꯨꯁꯨ ꯄꯤꯈꯝꯅꯍꯟꯈꯤꯕ, ꯅꯪꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯒ ꯑꯩꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯈꯤꯕ, ꯃꯗꯨꯒꯤ ꯂꯃꯟꯅꯤ ꯑꯩꯅ ꯁꯤꯡꯒꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯈꯥꯡꯅ ꯅꯣꯛꯂꯗꯨꯅ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯩꯔꯥꯕꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯥꯈꯠꯄꯈꯛ ꯐꯥꯎꯕꯗ ꯅꯠꯇꯅ ꯑꯀꯤꯕ ꯑꯃꯗꯤ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯛꯇꯨꯅ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯆꯣꯏꯔꯣꯜ ꯂꯣꯟꯒꯅꯨ ꯅꯨꯄꯤ ꯃꯆꯥ, ꯅꯪꯕꯨ ꯑꯩꯅ ꯊꯋꯥꯏ ꯂꯧꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯁꯛꯐꯝ ꯑꯗꯣ ꯌꯦꯡꯗꯨꯅ ꯆꯪꯂꯛꯄꯗ ꯃꯩꯔꯥꯕꯒꯤ ꯃꯃꯤꯠꯇ ꯈꯪꯍꯧꯗꯅ ꯊꯥꯖꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫
Masing marang tawduna haipet sapet urambadagi hausikti mayek sengna urai thajagi maithong ado maduda mairaba khampe khangduna tusili tunghanduna kibana masa ado thakthang nikduna laisna da yengduna leiri aduga laisna su changsilai mifam hongda mamit khana yengdaga mairabada madu ubada mairaba mafam adudagi phuhogoduna chenge tawbaga laisna na tunglungdagi masam ado paiduna lakduna khangching chingchili upna longna chepna leimaida tasili mairaba matam aduda laisna mairabagi ngaksam paiduna yamna kanna metlamki nupi ujarabasu thajagi thawai changkibana hainingai leitana mabangan kangkhalakduna aroibi khubai chena paiduna mairabagi ngaksam ado mekairamki mairaba nanthongna bukanna honai adubu ngamdre mamai mamit adusu ngangsilapada natana marai adusu siramdagi tingthokduna makhum piding piding kauduna leiri makhutunasu laisnana metliba makhut ado lauthoknaba haiduna yamna kan hotnabani adubu ngamdre mamai mamit adusu loina maksinkiba haurai asumna laisnana mairabu mathawai lauki aduga laisnasu mafam adudagi mangki thajagi thawai aduna pukiduna aduga hek thangnaba mikup adudana laisna makhoigi thonggan yorukiduna masado itek tek bogu imung tamna janglai matam aduda makhoigi yungi thong adusu launa hangduna lei laisna masado tek tek tuna hairak cheptharaga masamana ipa pharaduna magi imungda jangsili tanja aduda khanghaudana magi masadagi karigumba ama paithokibagum tawrami adudagi laisnado gyan mangduna tasinki phamung aduda aduga yum adugi hangliba thong adusu mami sami tawduna posak ama khangpai paithokiduna thong adusu makhol hauna gam launa lonsilaki khanghaudana lonsilakiba thong adugi ahoba makhol aduda laisnagi mapa ibungo sutaraduna hagolai aduga ipa pakhatna machinda murum murum sonduna karino ngasigi numit asida aigi yum asida tawriba mayam asibo asi haiduna phu hogoduna thong maya aduda changsili adubu thong adudi lonsilaga puna thadana ngasilaga leiramba aduda ngakna yenglaga khalli magi wakhalda kaino thong sidi aina ngasai lolambani puna su tharambani karamna thong asigi puna ase hanglamni bano adu kana thong maya adudagi amu thoraktuna macha nupi gi manakta changlai mama macha tumliba ado haipe yenglamlaga macha nupi ado karisu toramdraba aduda wakhan khara leitaraduna tumpoksu mana semliba tumbam aduda amuk potharami ngehaki matungda nongsu ngalaklami adubo laisnagi masada changkiba thawai aduna tawkiba thabuksing adudi laisnagi mama amadi mapa laisna masa phawba khangjakide kari tawkibano haiba ahing aduda laisnana mairaga hatlamliba adudi thajagi thawai aduna laisnagi masada changduna tawkiba ngaktani pangthokiba thabak khudima asumna ayuki matamsu oiraklami laisnagi mapa ibungosu ayuk yahoraktuna mayumgi tawba yaba thabaksing loisillamlaga amaibu unanabagidamak mayum adudagi tholakduna chatkirami mama ibema undolaisu mayumgi makumata leiriba chayibasing ado loisin khanjinduna mathau tawduna leirami laisnasu masado inam namsinduna haugatpa ngamda masa ado thindokduna leirami ngayak leiraba tungda haugalakduna masu machin maya sengdokduna mangongi ukhungten aduda ngatharaga pothaduna leirami aduga laisnadi tasengna ngarang ahingmana mairaba hali haibase karisu khangjade asum tawna leiringe tanja aduda laisnagi mapa ibungodu thongalomdagi amaiba amaga loinana changakpadu urai mapa bung topo amadi amaiba adusu yoksilakduna amaiba aduna laisnada yengnaduna kaurai ibema laisna nangbu nasado khara nungairabro laisnana khura kharabudi nungaire andubu isase yam pakhatpegi chaning tadaba mihul amadi honduna leiri isasu yam sukthei amaiba aduna laisnagi sakpham ado ubada adum khangli thawai amana laisnabu senaduna leiri haiba maduda amaiba aduna laisnadu onsinduna hairi ibema laisna khurana nangi phananaba punamak silamlage ko ado wa ama lai khurumba hawdingai sida haige nangi kada namanabi amaga nanga puna litminnaduna kaukhiba photo ama naminnakibaga yawbra leirabadi madusu puthora une laisnana leiki khura ai puthokjarake
ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯪꯈꯤ ꯏꯃꯨꯡꯗ꯫ ꯃꯁꯤꯗ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯥꯖꯒ ꯃꯥꯒ ꯂꯦꯞꯃꯤꯟꯅꯗꯨꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯣ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯂꯩꯁꯅꯥꯅ ꯉꯛꯂꯤꯕꯗꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯠꯃꯛꯅꯁꯨ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯣ ꯎꯈ꯭ꯔꯕꯅꯤ ꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯒ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯐꯣꯇꯣ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯥꯡꯕ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨꯗꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯡꯗꯧ ꯃꯆꯥ ꯃꯆꯥꯗ ꯐꯤ ꯑꯉꯥꯡꯕ ꯍꯥꯞꯇꯨꯅ ꯂꯪ ꯑꯉꯧꯕꯅ ꯌꯦꯠꯂꯤ ꯂꯥꯇꯣꯟ ꯑꯃꯗ ꯍꯩ ꯂꯩ ꯙꯨꯞ ꯃꯩꯔꯥ ꯊꯥꯟꯗꯨꯅ ꯀꯠꯄ ꯍꯧꯔꯛꯏ꯫ ꯑꯋꯥꯠꯄ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯨꯔꯗꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯊꯥꯖꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯗꯣ ꯂꯧꯔꯗꯨꯅ ꯃꯤꯡꯁꯦꯟ ꯐ꯭ꯔꯦꯝ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯄꯥ ꯇꯣꯝꯄꯣꯛꯇ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ, ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯂꯨꯅ ꯇꯤꯟꯅꯕꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯊꯥꯖꯒꯤ ꯃꯃꯥꯕꯨ ꯀꯧꯔꯨꯆꯣ꯫ ꯑꯗꯨꯒ ꯃꯍꯥꯛꯀ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯑꯗꯨꯁꯨ ꯌꯥꯎꯍꯜꯂꯛꯎ꯫ ꯑꯗꯨꯒꯅꯦ ꯑꯤꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯇꯩꯗ ꯋꯥ ꯑꯁꯦ ꯋꯥ ꯂꯥꯎꯅ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯌꯥꯎꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯗꯨꯃꯛ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯌꯦꯠꯇꯨꯅ ꯂꯩꯔꯅꯤ꯫ ꯑꯗꯨꯒ ꯊꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤꯅꯅꯤꯀꯣ ꯌꯦꯠꯂꯤꯕ ꯑꯁꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ꯫ ꯑꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯊꯣꯛꯂꯤꯕꯅꯤꯀꯣ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯨꯡ ꯏꯟꯅꯗꯨꯅ ꯊꯥꯖꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯁꯅꯥꯒꯤ ꯃꯄꯥ ꯇꯣꯝꯄꯣꯛꯁꯨ ꯆꯠꯂꯨꯔꯗꯨꯅ ꯄꯨꯟꯅ ꯊꯥꯖꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯌꯥꯝꯕ ꯇꯌꯥꯏ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯊꯥꯖꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯌꯥꯝꯕ ꯇꯌꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯈꯨꯔꯥ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯍꯤꯌꯥꯡꯒꯩꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯂꯥꯏꯗ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ ꯀꯠꯄꯤꯌꯨ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯥꯅ ꯁꯦꯠꯂꯝ ꯆꯥꯔꯝꯕ ꯃꯥꯅ ꯄꯥꯝꯖꯅ ꯊꯅꯝꯕ ꯄꯣꯠ ꯆꯩ ꯂꯩꯔꯕꯁꯨ ꯃꯗꯣ ꯃꯩ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗꯁꯨ ꯃꯩꯔꯥ ꯑꯃ ꯀꯠꯄꯤꯌꯨ꯫ ꯃꯗꯨꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯤꯕꯅꯤ ꯍꯥꯏꯕ ꯇꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯂꯩꯁꯅꯥꯒꯤ ꯃꯁꯥꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯂꯩꯁꯅꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯊꯋꯥꯏꯁꯨ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯤꯅꯁꯨ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯗꯨꯅ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯑꯃꯥꯏꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯍꯜꯂꯛꯈꯤ꯫ ꯑꯗꯨꯒꯤꯅꯤ ꯅꯈꯣꯏꯕꯨꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤꯗ ꯌꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯑꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯕꯥꯛ ꯄꯣꯛꯄ ꯈꯨꯔꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯣ ꯍꯧꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯏꯀꯩ ꯀꯔꯣꯝꯗꯒꯤ ꯁꯤꯜꯂꯛꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯛꯈꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯂꯩꯅꯔꯤ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯟꯗꯣ ꯂꯩ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕꯤ ꯊꯥꯖꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯊꯝꯕꯥꯜꯁꯨ ꯃꯌꯥꯝꯕ ꯇꯌꯥꯏꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯇꯩꯅꯕꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗ ꯀꯨꯞꯂꯕ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯄꯨꯝꯕꯁꯨ ꯑꯃꯝꯕꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯅꯣꯡꯁꯨ ꯈꯔ ꯈꯤꯛꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯃꯥꯏꯕꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯁꯥꯗ ꯂꯥꯏꯒꯤ ꯁꯛꯇꯤ ꯌꯥꯎꯕꯅꯤꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯤꯠꯇꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯈꯤꯗꯦ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯣ꯫ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯊꯥꯖꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯈꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯌꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯕ ꯇꯌꯥꯏꯅ ꯃꯃꯤ ꯁꯥꯃꯤꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯃꯆꯟꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯀꯧꯏ꯫ ꯏꯆꯟ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯊꯥꯖ, ꯅꯪꯕꯨ ꯉꯁꯤꯁꯨ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯅꯪꯕꯨꯗꯤ ꯀꯥꯎꯕ ꯂꯩꯇꯤꯌꯦ꯫ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤꯀꯣ ꯊꯥꯖ꯫ ꯑꯁꯨꯝꯅ ꯀꯞꯂꯤ ꯇꯌꯥꯏꯁꯨ ꯆꯪꯁꯤꯟꯕ ꯁꯨꯒꯝꯗ ꯊꯋꯥꯏ ꯑꯣꯏꯈ꯭ꯔꯕ ꯊꯥꯖꯒꯤ ꯃꯅꯥꯛꯇ꯫ ꯊꯝꯕꯥꯜꯁꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯥꯖ, ꯏꯃꯥꯒꯤ ꯏꯊꯥꯗ ꯆꯦꯠꯅ ꯑꯃꯨꯛꯇ ꯀꯣꯟꯒꯦꯕ ꯏꯆꯥꯕꯨ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯔꯕꯔꯣ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯇꯦꯡꯊꯥꯗꯨꯅ ꯃꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯒ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯁꯨ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡꯗꯅ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ
ꯊꯥꯖꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯈꯤ꯫ ꯅꯨꯡꯁꯤꯔꯕꯤ ꯑꯩꯒꯤ ꯏꯇꯥ ꯊꯥꯖ, ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯀꯨꯏꯅ ꯄꯨꯜꯂꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕꯁꯨ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯅ ꯄꯣꯛꯃꯤꯟꯅꯁꯤꯀꯣ ꯊꯥꯖ, ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯃꯣꯏ ꯁꯣꯛꯂꯕ ꯃꯇꯧꯗ ꯅꯤꯡꯉꯝꯗꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯊꯥꯖ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯇꯧꯒꯗꯕ ꯀꯠꯀꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯂꯩꯁꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯇꯌꯥꯏꯕꯨꯁꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯡ, ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯟꯗꯣꯂꯩꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯊꯥꯖ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯁꯅꯥꯗ ꯆꯪꯂꯒ ꯂꯩꯁꯅꯥꯒꯤ ꯃꯇꯦꯡꯅ ꯃꯥꯕꯨ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯇꯨꯅ ꯍꯨꯟꯇꯣꯛꯄꯤꯔꯝꯈꯤꯕ ꯃꯩꯔꯥꯕꯕꯨ ꯍꯥꯠꯍꯟꯗꯨꯅ ꯂꯩꯁꯅꯥꯅ ꯂꯃꯟ ꯈꯨꯝꯍꯜꯂꯕ ꯃꯇꯨꯡ ꯊꯥꯖꯒꯤ ꯊꯋꯥꯏꯁꯨ ꯂꯥꯏꯔꯦꯝꯂꯦꯟꯗ ꯏꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯩꯔꯥꯕꯕꯨ ꯂꯩꯁꯅꯥꯅ ꯍꯥꯠꯇꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯩꯗꯥꯔꯣꯏ ꯊꯥꯖꯒꯤ ꯂꯃꯟ ꯈꯨꯝꯈꯤ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯁꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫